ꯑꯃꯗ ꯗꯦꯡꯒꯤꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟ ꯃꯅꯤꯄꯨꯔꯅ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯑꯦꯛꯁꯄꯔꯠꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯂꯥꯏꯅꯥ ꯑꯁꯤ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ BJPꯒꯤ ꯋꯥꯉꯥꯡꯂꯣꯏ ꯇꯤ ꯃꯥꯏꯀꯦꯜ ꯂꯝꯁꯤꯊꯥꯡ ꯍꯥꯎꯀꯤꯞꯀꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ NIAꯗ ꯁꯤꯟꯅꯈꯤꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯕꯣꯝ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯃꯛꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅꯗꯨꯅ ꯌꯥꯅꯕ ꯇꯦꯕꯜ ꯑꯃꯗ ꯂꯥꯛꯅꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯀꯤꯔꯦꯟ ꯔꯤꯖꯤꯖꯨꯅ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛ ꯇꯥꯛꯄꯤ ꯇꯧꯔꯛꯂꯤ꯫ ꯈꯨꯔꯨꯝꯖꯔꯤ ISCOM न्यूज ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯁꯤꯜꯒꯤ ꯆꯅꯝꯕꯝꯅ ꯇꯔꯥꯃꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟ ꯃꯅꯤꯄꯨꯔꯅ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯑꯦꯛꯁꯄꯔꯠꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯗꯦꯡꯒꯤ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯂꯩꯇꯅꯕ ꯊꯦꯡꯅꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯣꯒꯁꯠ ꯑꯃꯗꯤ ꯁꯦꯞꯇꯦꯝꯕꯔꯗ ꯂꯥꯏꯅꯥ ꯑꯁꯤ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ꯫ ꯃꯁꯤ ꯍꯣꯡꯂꯛꯂꯤꯕ ꯋꯦꯗꯔ ꯑꯁꯤꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯃꯥꯡꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯅ ꯀꯦꯁ ꯃꯁꯤꯡ ꯍꯟꯊꯩ ꯑꯗꯨꯕꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯅꯗꯤ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯅ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯒꯤ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯝꯐꯦꯜꯄꯥꯠꯀꯤ RD ꯋꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯥ ꯑꯁꯤꯒꯤ 19 ꯑꯃꯗꯤ 20 ꯐꯥꯎꯕꯗ ꯗꯦꯡꯒꯤꯒꯤ ꯀꯦꯁ 212 ꯂꯩꯈꯤ꯫ ꯂꯥꯏꯅꯥ ꯑꯁꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯑꯦꯛꯁꯄꯔꯠꯁꯤꯡ ꯈꯛꯇꯅ ꯀꯟꯇ꯭ꯔꯣल ꯇꯧꯕ ꯉꯝꯂꯣꯏ꯫ ꯂꯥꯏꯅꯥ ꯑꯁꯤ ꯊꯦꯡꯅꯁꯤ ꯍꯥꯏꯔꯒꯗꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯃꯔꯣꯝꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯀ ꯈꯨꯠꯁꯝꯅꯗꯨꯅ ꯂꯥꯏꯅꯥ ꯑꯁꯤ ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ प्रजा की पार्टिसिपेशन याउदना प्रजा की पार्टिसिपेशन याउदना मयाम ना फाइनेंस मयाम पुन्ना फाइट हेल्थ की स्टाफ सिंह सोर्स रिडक्शन सोर्स रिडक्शन जगह अखोई आशा जगह हेल्थ डिपार्टमेंट की ऑफिशियल्स की हेल्थ डिपार्टमेंट की चप्पा कांजिदा अखोई अंगनवाड़ी वर्कर्स को याउ अंगनवाड़ी वर्कर्स को याउ मतिंग चप्पा कांजिदा मोइदा चप्पा कांजिदा मोइदा मतिंग पांगी मतिंग पांगी थीरगा काम दि कमाइदा तौरगा सिंटेक्स काम दि कमाइदा तौरगा सिंटेक्स वाटर कंटेनर लेरमन गमला दे लेरमन गमला की मखादा प्लेट की गमला की मखादा प्लेट की मागी कहीं मागी सीन लेरमन सिगुम्बा मयामजे सिगुम्बा मयामजे अवेयरनेस प्रोग्राम अदुम लाई अमुहेना अमुहेना हानजो अदुम तौदुना लाई सिगी फाइट अगेंस्ट सिगी डेंगी फाइट अगेंस्ट मैम कुछ सेमिनार हजिक खितंग हाइगलक स्पाइक मलाइजे स्पाइक कंट्रोल तौजी हारिगि पुलप खुसमिनाबा मथौ ताई पुलप खुसमिनाबा अदुना आई असना हैपेसिगी पॉइंट सदन हैपेसिगी पॉइंट सदन आई नसाई कुइरे कोइन नसाई मीटिंग कुइरे कोइन मीटिंग फंजोई एवरी माइन्यूट डिटेल रो कोइन माइन्यूट नेयर मतुंदा क्वाइटगी मरुवे पॉइंट मा प्रसाद अपील तौजबा मथौ ताई बेस्ट कॉन्फ्रेंस से तौजबनी ꯃꯃꯥꯡ ꯊꯥ ꯍꯥꯏꯕꯗꯤ ꯑꯣꯒꯁꯠ 18ꯗ ꯊꯥꯗꯧ ꯗ꯭ꯔꯥꯏꯚꯀꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕ BJPꯒꯤ ꯋꯥꯉꯥꯡꯂꯣꯏꯁꯨ ꯑꯣꯏꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯌꯨꯝꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯗ ꯊꯤꯒꯠꯍꯟꯅꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯃꯀꯣꯛꯇ ꯏꯈꯤꯕ ꯆꯔꯣꯜ ꯑꯃꯗ BJPꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯇꯤ ꯃꯥꯏꯀꯦꯜ ꯂꯝꯖꯊꯥꯡ ꯍꯥꯎꯀꯤꯞꯀꯤ ꯃꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯈꯤꯕ ꯀꯦꯁ ꯑꯗꯨꯕꯨ NIAꯗ ꯁꯤꯟꯅꯈꯤꯅꯕ ꯇꯛꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯇꯤ ꯃꯥꯏꯀꯦꯜ ꯂꯝꯖꯊꯥꯡ ꯍꯥꯎꯀꯤꯞꯀꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯌꯨꯝ ꯑꯗꯨ ꯑꯣꯒꯁꯠ 18ꯗ ꯃꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯆꯠꯈꯤꯕ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡ ꯅꯨꯃꯤꯠ 6ꯅꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯪꯂꯛꯂꯒ ꯇꯤ ꯃꯥꯏꯀꯦꯜ ꯂꯝꯖꯊꯥꯡ ꯍꯥꯎꯀꯤꯞꯀꯤ ꯌꯨꯝ ꯊꯨꯒꯥꯏꯔꯝꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫
Lamdam asigi Chief Minister and Biren Singha tuna chatminaduna Thobal District ki chawkhot thorang kaya paikhatuna lakli Thobal District pu CM na mirai khibal leite chiraba matam asida miyoi khara na political gi khudong chaba launa bohanabada CM gi wafam bulana uhana bohanarakli ba asida miyam na thazabiganu haina BJP Manipur Pradesh ki hani gi Vice President TH Jadumani na miyam da appeal tawrakli Wafam asi BJP Thobal District ki Mihut Singh Yauna ex-Pradhan, member GP ki Chairperson, Municipal Council ki ex-Councillor, member Singh Yauna ngasi khangabok ta pangthokpa, paugi mifam amada TH Jadumani Singh na phongdorakhibane. Mahak nahai, lamdam asida thokliba lana sida akhoi amatta oina punsinduna thengnami nagadabada CM na tharam amada wa ngangbagi video ama social media da viral chathanduna mahak pulana uhanduna hotnarakpasi yamna laibak thibane wafam adu Chief Minister na Thobal District pumirai bagi haikiban nate thoklibasi laksana bohanarakpada rajniti gi khudongchaba launabagi damakta hek ayet apan piriba miyoi khara khaktangda haikibane CM gi wafam adu police na Pabada Thobal Hairok amadi Wangjing miyoi sing hekta oirami haibane masi afaba wakalon amada haibo oiramgani khalle Thobal dai jahi taramanga CM oirambada tauramdraba kaya ngasi telaba matamasida BJP sarkar asena taurakre masi lamdam asigi damaktane miyam da matam kaya digi Manipur da IP chatna halu haina ihau kaya hoduna laglabasu telaba matamasida Chief Minister and Biren Singh na luching balenga kasina thabak oina onthokre Myanmar rom dagi jangsalakpa illegal immigration sing thingnaba border fencing gi thabak paikhalakle Free movement regime lauthokre disayaw drabadi jangthok sangsing yahandre hairiba sing asi haukiba jahi taramanga gilengak aduna tauramdaba ngaktane Chief Minister gi wafam adu jahi taramanga gilengak aduna tauramdaba thabak ngaktani haibo oigani haiki hauziki jiraba matam asida rajniti gi akhuba mitiengda aikhoi masel gi marakta amaga khaibung tanana bohanarakli basida miyamda thazabigano hauzikti aikhoi masel amatto oiba chanminagadaba matamni hainasu TH Jadumanina miyamda makata napil tokhi Ogdoksi yam nuai tabo kogi media da thawal kogi siam ni mirai ko yam nuai jete kogi siam thawal district chani dari development da chahi thawal mai si sa boda thawal siam chani dari habari kogi siam na Wangjing hero ada police store ko ilang ni atam na da thawal district ko ai badate singa badate Haukiba pungkun mari asigi manungda Manipur Police yauna dongan ba security force ki apun ba team singna Churachandpur district yauna mafam kaya dagi yamlaba nongmai bom nongmai maru kaya fagat pangam kre haina Manipur Police control room dagi thadoraki ba cherol amada khangalakli Churachandpur district ki Moljol Khulda Manipur Police Indo-Tibetan Border Police amadi Assam Rifles yauna chathaki ba ti bahum pagi thabak amada Pampi Mari 12 bore RDS ahum mortar bomb ahum fagatki amaromda Manipur Police amadi army ne chathaki bathabak amada district asimaki mawam degi fit manga akhara hena sangba rocket ama fit ahum lom sangba rocket ama country made mortar ama mayai oirap chawba mortar ani country made mortar bomb mari magazine ga konana pistol ani maru mapal single barrel rifle ama kilogram taruk khara hena lumba pokhai bi yaba machak sing meter tarataret sangba cortex wire kaloinana meter mapal sangba fuse wire fagat pangamki Imphal West District ki Khongnang Pokpi Chingsang Paringdagi Manipur Police na su MP5A3 machine pistol ani magazine ani ga kona Insas Excalibur rifle amaga maru kwentrataret kasufakat ki Thobal District ki Fungai Chingdagi na Manipur Police amadi army gi apun bati mamana magazine ga kona na 9mm gi SMG carbine ani 12 bore gi single barrel nongmai ama magazine ga kona na 9mm gi pistol ama magazine ga kona na .32 gi pistol ama HE36 ki hand grenade manga arming ring mari tube launching ani nongmai maru tarani thoi detonator ama bulletproof iron plate ani bulletproof jacket ama tear smoke grenade ama
stun shell ani walkie talkie set amagasu fagatki haire. Thasiki tara mapal sagol sa numiki numidaangi pung Nepal minute ni fumanga muktaba matamda Ningthaw Khong Khamamang Ward number 7 da sakhangdaba sinamiyam tinba mafamda nong mai kaplam bagi thawong adubu Ningthaw Khong Protection Committee na yanindaba fongdorakle committee asina thadorak serol amada karigumba kanagumba kayana da balerabasu ingnichikna wari sanabiduna waroi singpurak na bhanabiyu hauzik yamna luraba fibam da chin kuki narco terrorist singna haukiba mamang chahigi May ahumdagi yelhaumi maitai da onsinduna akan balanda sinduna Miyamgi wakal pukning nik launa wana leinari taja sida asigumba aki tuzungningai oirabathong singasi Ningthaw Khong Greater Area gi mafam singda amukhana tobiganu hainasu cherol asina makha tarakli National Research Center NRC ki mapok kumon ga mari leina ngasi NRC complex hairaga sukhangnaba Naurem Sanajauba Public Library holder Ethnicity and Geopolitics Ramifications on Northeast India Hybelitic Miyamda khutsanabagi loinana NRC na Thakai khudingi puthokpa Orange Vision Soup Miyamda khutsanaki Lairi Kusanabagi Tharamga Mari Lenina NRC Kidamak Tabak Kaya Paikat Piramba Amadi Lamdamasagi Aifanaba Tabak Thoram Kaya Paikat Piramba Lake Drapasingi Mafamda Lake Katunikai Kumnaki Tharamaduda Dhanamanjari University Gi Vice Chancellor Iramba Professor N. Ras Mohan Freedom Gi Editor R.K. Ranendrajit Manipur University ki Department of History ki retired Professor Anjoy Kumar Amadi National Research Center Manipur ki President T.H. Azitna Athoiba Mitung Lensing Oina Saruk Yaki Thauramga Mari Leinana NRC ki President Oiriba T.H. Azitna Fongdorakibada Hauzik Lamdamasida Thokliba Irangasi India Government kan mamiding changma mathautai Lamdamasida amukta thoktriba militant singna tongan mamawongda landarak pathengnare Hauzik thokaliba Irangasi Kuki militant singna thokan bani haina su fongdoki Maru aikoina aikoina sigi matangi wargadi adumba baran ngaki matangi wargadi adum piadraba mapuni haibse asiba koi ngasi nya na mapuni haibse asina koi ngasi nya sigi sigumba lenga chida aikoina kai sigumba lenga chida aikoina kai tabiya matangi da in haibse koi koi na mamang tabiya adumba terrorism gi koi na mamang sumaya amagasi terrorism gi koi na mamang amda sukba adumba lan makal ba amadoroba lan makal mayam Amaramda DM University Yoramba Professor N. Ras Mohan Fongdukibada Ngasimiyam da Kutsinagadori Belairik Masak Topalairik Amoiragani Hauzik Lamdamasi the Lady Batangdu Lekta Draba Asida Lamdamasi the Lady Bamiamna Pamliba Solution Amadi Irangasi Karam Nahurakibano Haibawa Kalun Kaya Lairik Asida Yauri Amaramda Togliba Irangasin Lairik Tamliba Mahiro Sing the Sohali Hainasu Fongdoki Hauki Tangdu Leta, Tangdu Leta, Manisida, Situation, Sida, Shares was in our Romangi site, Amadi, NGOs, public site, Ponda Leta, Tangu Leta, the Puna and with them, Success Liberty, Academic Maroon. Manipuri Laiba, Tuan perspective. My Magi Wakalon, India amadi Myanmar anigi lona bangam khai paring da leramba Free Movement Regime FMR adubu Government of India na muthatlagani haiba khongthang asibu the National Socialist Council of Nagaland ISCOM NSCN IM na akan mamawongda condemn tawrakli
NSCN GPRN na thadoraki press statement namada India government lokhalakliba khongthang asina ngamkhai paring asida leijariba Naga lamsing nampuda lausinaba hotnerakpa khongthang amani masida natana khongthang asina Naga tariba lamsing haibadi Nagalimgi oiba sasinaba lamgi boundary ama yatnaba hotnerakpa khongthang amani haire Chahi ja kayadagi ngamkhai paring asida nagasing amata oina khunda leita duna leiraklaba sida Indiana machet thugairaga khutling bahaibadi divide and rule policy sanaduna leire National Security mitop changsilakpa amadi drug lalon itik tawrakpagi mingda FMR muthatpa amadi ngamkhai sambal kha bahaibasina nagasingi mathakta Indiana jatharakpa khongthang amane loinana masi international law adubu khongoinabane India amadi NSCN IM anigi marakta mamang jahi kumjala singani taramanga da framework agreement ama sign tawna krabasu makhatana Naga singbu namthaduna thambagi thawong India na sathaduna lakli hainasu cherol aduda maral sirakli Manipur gi leader da karam hain ho haibisi ira da satra sing su ira da pahan ning lo adista asisi ado I pray that ai hinni da ai hiri gumba next book to tokledi my I will take my children again exact doctors asini ado na sir problem asili na Inga tap na leng dodona lebi ba angak pani shohoni haibisi Liangmai Naga Purup ki mihut kangbu amana ngarang Manipur ki Chief Minister ko unakre unaba aduda mihut kangbu singaduna hauzik palibalengak asina lamdamasigi chawkhat thorang amadi punsi mahing kayagi matangda lokalagliba thabak thoram kayagi matangda wari sanaki haire Chief Minister and Biren Singh na mahaki social media platform Facebook amadi X handle thagalaki bawarol amada Liangmai Naga Purup ichilenaw singi maraktagi Nupi mihut amana mahakangarang unaba aduda mahaki government asina drug ki mayok ta sangsilagliba warasagi matangda wafam kaya thambiram badugidamak thagat paphongdokhi Nupi aduna phongdok lambada asigumba khongthang sing asi school singi lairik singda tungkoina khanghaunaba hapam thoki amadi mahakna thabaktagi pothakhrabasu makhatan angang singda wari liramgani haiki masadanatana nongmaizung numit khudingi Chief Minister gidamak punsi nungsangna leinaba bor pipi boy sanu haina thongni zai haiba wahai sing tabada Chief Minister na haningai leitana tobimal khangba utki haire Ministry of Rural Development Government of India ki santhang makhada khungang amaga lambi thong samnahanaba semgat sagatpagi thabak thoram kaya Pradhan Mantri Gram Sadag Yojana PMGSY na paikhalabasu Bisnupur District ki Kumbi Assembly constituency ki manungda scheme asina suriba thabak sing working period loikrabasu thabak sing mapung fang loisindriba sigamari leinana RD and PR Minister na akan mabigyan changduna mathang tha October mga fawbagi manungda anawba contractor ang mathabirakduna thabak subahuan binaba lamdamasagi miyamna demand tawrakli Income jala singani taratare taranipalgi PMGSY gi package number MNMRGO 102 Phase 11 Sagang Suknu Road to Wangu Makafaw bagi lambi asi sembaloy sindabagi matangda ngasi lamdamadu ki club amadi mayra paibising na lambi da thoraktuna athuba matamda makhatana thabak subahaw na bawafam 11 Star Club Sandang Khonggi advisor and lokena phongrakli Nahay, lambi asi matam ko'y niloisin na nalairakpana kudong tibang accident kaya thokibusi yaw na kre. Kayarak na su lambi asi loisin binabatabag asi busuri ba contractor sing damiyam na kayarak haizak kibalay kre. And loke nahay, jahil sige July kuntaruk taloisin na nalairi ba lambi asigi matangda, kumbi assembly constituency ki MLA, S. Prem Chandragi, Salan Konjil de Labor Yumda, PMCSY, Bisnupur Division ki makok thong basing, tabag asi busuri ba subcontractor sing amadi MLA yaw na, Punna paminaduna tabagasi atupa matamdaloy sinabataza pinaduna agreement fauba tauna krabasu tabak subahaw bidre.
Hiram asigi matang da RDNPR Minister na akan mamidiyang changbiduna mathang tha October mga fawbagi manungda anawba contractor ang mathabiraktuna loisinda na layri bathabak singasi suba hauhanbiyu haina apil tawrakli. Hanagi tikadara natnabada atop tikada anawba ama aikoy sinba pame thawak suba tang mga bawa manungda pame maramdi karino arkanda hanagi lermiba tikadara si aikoy kumdi kendri MLA amadi mari lena pame suba singa lekai khungamgi prada singa phamin arkanda wari kayam sakre hai wari sakiba si 2024 gi July gi tang kuntar hai ban minasi da kun phamin arkanda koi wari sanakre yana kraba matungda hoji pauda thabu hauradre maramaduna lekai kangangi pam haibabu minister haibabu matamna minister na anaki tikadar duna tamna changpi duna thubada thabada duna tabna tawbangam gadaba tikadar ma thabiratuna thaba tawbangam gadaba tikadar ma thabiratuna thaba asi honbi Social worker Nongthobam Dilip Singh imijeng makhada di Aurora Club and Library Laifam Kunauna May ahumdagi chatharakiba irang asidagi hauraga Mapungoy na tawdang loriba khulngak liba ijilinaw singda ngasi club asigi members na phayeng amadi palelgi khulngak pasingda janadang na bapotlam sing amadi selgi madeng pangkre The Aurora Club and Library gi General Secretary and Boru na fongdorakpada May ahumdagi haurakpa Kanglup anigi lana sida mapungoy na Manipur gi chingkhong chingyada yarektuna Manipur gi ngamkai kaihandana balairiba khulngak liba ijilinaw singa sida ngamzaba mateng khara social worker Nongthobam Dilip Singh gi mijeng makhada club asiga khutsamnaraga mateng asi pangba hobani haire Swabhab Swachta Sankar haiba themda India sin mathungna pangthokliba Swachta hi seva kumjali singani kunmari gi campaign Kalching Municipal Council na thasigi taratarete gi hauduna mathang thagi ani fawba cleanliness awareness amadi tree plantation achingba thabak thoram sing leptana chathari Ngasi campaign asigi taruk ni janba numita Kalching Bazaar Business Welfare Association ga khutsamnadana Kalching fauduna chaliba National Highway 137 A gi lambi media amadi lambi gi matai singda median amadi lambi gi matai singda cleanliness drive chathaki bagaloinana Kalching Bazaar nauhan laida wasak loki Drive aduda Kalching Municipal Council gi Senior Chief Executive Officer L. Ramesh, Councillor Sigi Caretaker Chairperson and Sanjit Loinana, Councillor Sigi Sanitary Workers ngamadi staff sing na saruk yaki. Universal Friendship Organization Imphal East at quarter number 4 Top Yadal Konjil Battalion ni manung chanaleriba Maitay Huyen Langlong Sindam Sanglen Sajjal Academy UFO Kurai Branski Kuntaruprak Suba Mapokumon Tauram Pangtokre Taramasiga Mari Lane na atoy bamithung lanoy kiba Wangkai Kendra Relief Camp Committee ki convener soiriba amadi Citizen Club Wangkai gi President Naurem Mahendra amadi UFO gi famnaibal singi mafamda branch asigi maikai digi achamba lenyan fi kudol tam kibagaloinana Citizen Club Wangkai gi President Naurem Mahendra na ibudaw pakhang bayekpa malem gi firal chingkhatuna paihanki Tharamaduga Mari Lainana UFO Gyoza Luching Purel gi mafam de kai khumna bot paloinana Malem gi firal gi mafam de sui kai khumna bot ki Tharamadu the UFO gi Secretary General Y Mairaba Angong Home Secretary L Loyum Bakuman Battalion Secretary Singh Commander Singh amadi UFO gi Maitay Laloi Ichilinaw Singh na sarugyada na pangthokki Tharamadu the Wangkai Kendra Relief Camp Committee ki convener Naurem Mahendra na fongdokkibada Tamthiraba kuki illegal migrants ng nachatharakpa lana sida UFO sajal na lawriba role si aikoina tambada loiba nairaroidab amani haiki intelligence na chatharakpa intelligence yamna tamthiraba lanjang asida tamthiraba lanjang sajana lawriba branchbe tambada tammoiba khambanairoi khambanairoi logiri organization singi marakigi organization singai organization di UFO sajana tan lege sajana ingonda kana bomna challenge tawruga sana bomna ai madu da so debate ai
Kaching District ki manung chanalaiba RSS Pangantabi Sakhagi Karyakata Singna Seba Bharati Manipur ka kusamnadu na ngasi irangasa na maramoy na Pangantabi yakoy badalay riba relief camp sing na nong magitangay fada na jang maputlam sing yaw na health checkup to kibagaloy na nahidak langtak sing yaw na putlam kaya Pangantabi Sakhagi Seva Pramukh Dr. Laistram Haridas na luching dun na yento kray Tauramadu da sarugyara dun na RSS Kaching Kandagi Sampak Pramukh Dr. L. Dayanandana Hauzik Langban Thagi Wanaraba Matam Masida Sayam Sebak Singna Angamba Senfam Putok na duna Mating Karapibani Haina Fongdoki Ziri News Network ZNN conference holding a CIO Zananeta Irabat Memorial Trust Jimet ki Lifetime President Dr. Chandam Kamal Singh na mifam mapoy na pangtok ki pa mifam na kup na kanana ba matungda hana pangtok kani hay na lep na ramba thoram maru ay na laybak ning basareng Chandam na ba quiz competition na madi layak pa sangdam na ba githaram Singh Irabat Thamtha sida pangkani hay na tawram badu laybak ki fibam amadi Hauzik Zaribam gi layriba fibam asi yenglaga pangtok laroy hay na warep lokre Adubu, lakiba September 13 irabot laikida bagi tharam amadi September 13 irabot ki mapok numit asidadi Jamna Ayukta Babu Parada Layba Jananeta irabot ki mitamda miyam na lay sukat pa aduga numidangi matamda na may ragkat na Jamna thoramasi pangthok pa hayna warip na ki Manipur da Hauzik Kanglup anigi maragta thokli bairanga sida yawriba mitay amadi kuki furup animak na khulai thadok na duna yanaba table amada laktuna wari sana duna iranga siloisin na bohana biyu haina Union Minister Kiran Rijijuna Manipur gi miyam da apil tawrakli Union Minister gi wafa masingarang New Delhi gi Talkotara Stadium da pangthokpa My Home India haina koba NGO amana sinkiba Northern Students Festival hodok labatungda paumisin na hangbu wahang amagi paukum pira duna fongdok lamkibane Parliamentary and Minority Affairs ki Union Minister Oriba Kiran Rijijuna hai Manipur da leiriba maitai amadi kuki ichile napum namak na khulai thadok piduna waroi sinama purak na bohana minasi masigidamak India government na sulakhat piyaba thabak sing loi na lokhat na bathaurang tawdun na leiri khulai paibana waroi sin purak pangamloi hai ki Panbayay madudi mamang chahi gi me thada ki hauna Manipur da kuki amadi maitai furup ani gi marak ungkhat na bahurak padagi misimina thoklak padagi hauzik faw bada miyoi cha kaya lay khidre amadi miyoi lising kaya na lanje na dun na leiri bani haire Union Public Service Commission UPSC na pangthok pa National Defense Academy NDA course ki written examination da Sainik School Infal gi cadet taramari mai paktuna school asi ki mai purak pangam kray Sainik School Infal gi Principal Lieutenant Colonel Satish Kumar Singh na written exam asi da mai paglaklaba cadet Singh aduga unaduna thagad ba fongdok ki bagaloy na lakadori ba SSB gi sem sabada ahin buwakal thada na bapukning thagad ki NDA course tamna bagidamak mai paglaglaba cadet singadu kumjali singani kunhumdoi kunmari batch ta cadet taruk amasung kumjali singani kunmari kunmanga gi batch ta cadet nipal ni masigaloy na mai paglaglaba cadet singadu ki manung da Sainik School punglwagi cadet taruk su yawre Hauzik sanaba ki pa muklo pirasi Dhanabir Chase Academy na Sindhu na laklibo October 6 da nong magi oiba ahan ba DCA under 15 boys amadi girls Blitz chess tournament pangthok lagani haina di Chase Academy na thador pa chirol amada khangalakle Tournament asi Academy asigi Kwakaitel brands hangbaga mari lehna na Kwakaitel haino khongnem bida pangthok lagani Tournament asi basarug yagador basanaroi seina uripo khois nam lekai de leiriba DCS Academy gi office ta form loba amadi thazin ba yaragani haina chirol asida khangalakle District Sports Association Kakching na Sindhu na haukiba August Taranipal digi hauduna DSA gi sanabung da chatharakliba Taranipal suba DSA Trophy Invitational Ball Tournament ki ngasasani ki bani suba quarter final match ta YWU Kakching na SDO Palelbu goal mga amada maithi papi kre match si mai pa kraba YWU gi goal mga adu H Kumar Zitna match ki minute ni phu amadi humfu ni thoi chatpada team gi goal ani chan ki
आई प्रियोव्रतना मैच के मिनट हुंफुतरा अमदी हुंफुतरा निथोई चटपदा टीम की गोल अनि चनकी मैच के मिनट हुंफुतरा मरी चटपदा टी8 स्टोम्बना टीम की गोल अम चनकी मैच असिद एसडीओ के मतंगाइरब गोल ना मैच के मिनट हुंफु चटपदा एसओएमएस न चनकी हयेंग सथरकलिबा टूर्नामेंट असिगी अहुम सुबह क्वार्टर फाइनल मैच एसडब्ल्यूसी वाइखोंग अमदी केएफसी कक्चिंगना सानरगनी International Natural Bodybuilding Association India की मीटिंग मखादा कोलकाता ने युम पड़ेगा थासी की कुनमाथोइदा पांगथोखिबा INBA India National Bodybuilding Championship ता मणिपुर की सानरोई ब्रेबासिल यांगलेमना मेंस फिजिक ता गोल्ड मेडल लोबंगम खिबगलोइना ओवरऑल टाइटल लोबंगम की सानरोई असिना ओवरऑल टाइटल लोबगा प्रोफेशनल नेचुरल बॉडी बिल्डिंग एसोसिएशन PNBA की इलीट प्रो एथलीट के टाइटल सु लोबंगम लकी ब्रिबासिल यांगलेम सिंगजमई सिंगा मखादगी यांगलेम ओंबी चनंबम सुमिता अमदी लेखिद्रबा ब्रिजन यांगलेम की मचानुपाने Ball Badminton Federation of India की मीटिंग मखादा हरियाणा ने युम्बो ओइदुना रोथक चटली बथासी की कुनमंगादगी हौदुना कुनमापल फाव पांथोकदौरिबा हुम्फु हुमदोई निपु हुमदोई सुबा सब जूनियर नेशनल बॉल बैडमिंटन चैंपियनशिप ता सरुग्यागदौरिबा बॉल बैडमिंटन एसोसिएशन मणिपुर की नुपी अमदी नुपा सानरोई सिंगदा महूद अमदी RD and PR की मिनिस्टर युमनाम खेमचाना याइफा पाउजल पीखिबगलोइना यूनिफॉर्म खुदसनखरे मणिपुर की टीम असिद पी नवचंद्र अमदी W तोंबिना नुपा की टीम मैनेजर अमदी कोच ओइरगनी नुपी के मैनेजर अमदी कोच ना AK सुनीता अमदी L जॉनसन ना ओइरगनी टीम असिब बॉल बैडमिंटन फेडरेशन ऑफ इंडिया की वाइस प्रेसिडेंट ओइरबा TH तोंबन लुचिंग लगनी सानरोई सिंगदा यूनिफॉर्म खुदसनब अदुदा मॉडल क्लब चिंगा मखा की प्रेसिडेंट हिजम रघुसु सरुक याखी चिंगतम सोशल वर्कर्स यूनियन बामोन कंपनी सिंधुना हौकी बोगस तरातरेत की हौदुना इरुलबुंग हाई स्कूल ग्राउंड चथरकलिबा अहानबा स्टेट लेवल कांगजम राजस मेमोरियल 5-a-side ओपन फुटबॉल टूर्नामेंट ngasi सानकीबा क्वार्टर फाइनल मैच सिंगदा AT यूनिट 13A निहन FC PYC FC अमदी सैटरडे टीम माई पाक्तुना सेमीफाइनल जंक्रे All India Football Federation की मीटिंग मखादा कर्नाटका ने युम्बु ओइरगा बेंगलुरु द चथरकलिबा सब जूनियर बॉयज नेशनल फुटबॉल चैंपियनशिप की ngasi सानकीबा फाइनल मैच ता मणिपुर माइथी हौदुना रनर्स अप की ट्रॉफी लोबंगम क्रे बेंगलोर फुटबॉल स्टेडियम द सानकीबा फाइनल मैच ता मणिपुर कर्नाटका की खुत्ता गोल मंगा अमदा माइथी बनंखिबने मैच असे द मणिपुर की अमतंगाइरबा गोल खुदहैबम मुक्ता रहमना मैच के मिनट 53 चटपद चनकी मणिपुर टीम की कोच SH प्रॉम सिंह मोनसांग न ओइरिबने टीम असिना ग्रुप लीग मैच तगी हौदुना सेमीफाइनल फाउबा माइथी बनंगदना लाखिबने लोइसिलकपदा मरोइबा पाउ अमुक कहन पिजरी मणिपुर हंदक था अमा अनि असिदा डेंगी की चांग हेंगलपे थेंगरी मसिदगी ngakthokna नेशनल हेल्थ मिशन मणिपुर अंगंबा लेवल दा एक्सपर्ट सिंगतानदुना लाइना असि थेंगदुना लाखी हाइना हेल्थ मिनिस्टर डॉक्टर सापम रंजन फंदुके BJP की वंगांगलोई माइकल लमजतन हाउस रेसान पुने बेडरूम मैथा की बथौदोक अतबो NIA दा सिनकी फबा मणिपुर लेंगाकना मणिपुर पुलिस तक्सिंख्रे चुरचानपुर की यावना मणिपुर की मफम कयादे की सिक्योरिटी फोर्स ने बोम यावना यामदम की सुखलाई कया फगतनख्रे अमदी मणिपुर हौजे कांगलुप अनि की मरक थोकली बैरांग से दमीतै अमदी कुकी फुरुक अनि मक्ना खुलाई थादोकदुना यानबा टेबल अमदा लाखनबा यूनियन मिनिस्टर किरेन रिजिजूना कांगलुप अनि मक्ना